Akashvani Imphal Ngangom Kiran pau pajari ahanbada maruoiba pau Mukhyamantri Nongthamam Biren hairi laibak asigi manungda khunai gi oiba yaipa thorang sing paikatpada Manipur sarkar su mangjil thaba rajya amani Manipurda SMP virus na nawa case amata laitri mipainingai oidri haina Haksal Bibaki Director Dr. Chambo Golmai na hairi Okram ibo binalu singba Congress tolgi mihut kangbu amana Rajyapal Ajay Kumar Bhalaga unaduna Rajya siga hojik oriba phiwongi matangda khanekrai Rajyapal Ajay Kumar Bhala na paikaliba thabak thoram sing National People's Party NPP na thagat phongdorakli amashung mapal thoram mantri Dr. S Joy Sankar na hari anaw sakulaba laibak amo ohenna na bhanabada thangnari ba singna ba sing ko annaba kanno honari Mukhyamantri Nongthamam Biren Singh na hairi laibak asigi manungda khunai gi oiba yaipa thorang sing paikatpada Manipur sarkar su mangjil thaba rajya amani wapamasi rajgi skills labor employment and entrepreneurship ki makhada Manipur Building and Other Construction Workers Welfare Board na sinduna Imphal laiba Mukhyamantri gi secretariat ki darbar hall da ngasi relief camp sing da lariba labor card paiba sing da angang singi mahima sing tambada mateng pangbo oina financial assistance yanthokpagi thoromda Mukhyamantri na phongdokkibani Mahakna hai matam amada Rajya sida Labor Department lairabasu miyamna loising asi ikhang khangnadabagum tawrami adumoinamak BJP gi sarkar laknaba matungdadi sinmi singye phathorang kaya paikhalakpadagi miyamna department na siningthina khangnare Siri Biren hai hojiki warba matam asida relief camp lairiba miyoi lising manga chani kunmanga gi masa gi bank account singda DBT gi kuthangda lupa lising manga piragani imung maripudana lupa lising tara pigani Manipurda lairiba yumthong khudimaki senthok ningthina lehelaba matamda rajya se sakut panganguni haiba wakhalungi makhada sarkar sina lepa leitina thausil thorang kaya paikhatli Andaka labor da period isimanga manga people se anirak surabani adu mathakta relief da leiba khotpa mayam se private company da namuk thagi do 196 hojik another 500 amasu Delhi da kawribni madai da khoi gi relief da gi leibi be chasing inauk sing nokoi mayam yawning musing do training he loiba job ta pira da banga tani ko haise success oira star taret na khoi mi chahum ne ba thok pina na bi khangalis aduna khoi leiba ki dang ta wamin na bani puning hanbi gano Rajya ke Haksal Bibaki Director Dr. Chambo Golmaina China da paktangna na sandorakliba human metapneumovirus SMPV na naba Manipur da case amata laitri hariduna miyamna pakatpiganu haina appeal tawrakli Dr. Chambo Golmaina cherolama da hai laina asi sor honba nungai handaba laina makhalamani SMPV haribu virus asi anawbunate ing kumja lisingani amada hanana thengna khraba virus makhal amani masina pandemic ama thonba yabagi akiba laite adumakpu rajya ke Haksal Bibhag na tongan section thorang kaya leptana paikhatli district surveillance unit ching mikup nahom singna laibatana tana laina asigi layongni chingnaba case sing lakpa matamda district health authority na mijeng changnaba sem saduna lairi hairi Maharas Gambir Singh laikidabagi sama mariputara mathoi suba common thorum hayang lang thabalda laiba Maharas asigi samadhi da pangthuklagani thormoduda Mukhyamantri Nongthamam Biren Singh Power Mantri Thongam Biswajit Singh amasung Karam Sam MLA na chingba saruk yagani thormoduda Maharas Gambir Singh Museum sananaba jatra hungani Maharas Gambir Singh na laikidabagi common lakpada Rural Development Mantri Yumnam Kemsan Singh na laikidaba ningthaw asigi maphamda ikai khumnaba utli Numerasi mari lena na pauzela mada siri kyamsa na hai numerasi na lakpada ining thau asina sahi taret kunta kumatamda awasing butanto kibada law kiba thaudang sing nahong na ning sing hali Maharas Gambir Singh gi thongna lingjela dubuning singduna mapangan kanba santi leiba masung mating leiba Manipur ma siamnaba punno hona minanaba aikhoi wasak lawrasi hairi Shiksha Mantri Thonawjum Presenter-Kumar na piba paujal da hai ningthau Gambir Singh asi maribak maramda mu thamoi singna nungsi jakhiba masak naiba ningthau amani mahakna wasing bu tanthokhraba matungda apunu Manipur ge saktu mamangak tuna thambiramba sigi wakalon aikhoini ikai khumna pham thoi hairi Amaromda United People's Front UPF na numit asig mari lenana National Reconciliation Day pangthokani hairi ngasi kaisampata level basiga office ta pangthokpa paugi mifam amada UPF ki president N Lupachandra na hai Maharas Gambir Singh haina khangnaba ningthau chinglen nongdran khombagi ningsing numit asibu amuk hanna khuntak laroi haiba wakalonda aikhoi punna pangthok minasi
Lup asin mamang thagi kuni thoidagi hauna kasargi lengona dabi pattagi ningsing thoromasi haukiba galoinana hayeng Kanchipur da leiba Maharas Gambir Singhi mitamda haikat laikat tamlaba matung Imphal West ki how ground phauba khongchat ama chatkani maduda miyamgi mifam amasu pangthokani hairi National Highway Kuntra Taret Imphal Jiribam Lambi gi manung chanba rengpang da ngasi ayuk thokiba lambi gi khudong thiba thawdog amada CRPF sama nipum doisuba battalion gi C company gi jawan mari shok le aikoi gi none pawmi agui kamain hai thawdog adu ngasi ayuk pung ni pan muk tarak padwai de thokibani CRPF ki jawan sing tongba gari adu none jila gi rengpang da platoon posta duty tawrurab matung halakpa gi lambi da khudong thiba thawdog adu thoktuna lokha da tasin khibani hari Thaudoru da CRPF jawan mari asopan nangki makhoigi manungda jawan ahumdi ka hena sokpadagi Imphal gi rims da makha tana layengli pawgi marak thatna tenu break ama Kaino ni memsa kadai dano yam phingkhreda Tamanglem thadribro karibo Palace compound da leiba MSFDS ta January tang mapal nungtil pung amada Arkenain sanagi story da masamak na puthokpa Rakesh Naurem na direction piba Manipuri feature film yahok thik makhoimu release tawgadawre ticket phanghororoi kaugi tawbane lau ticket kaurase phingganun he online da su phangbane contact to view 9862100658 contact to view 9862100658 Tabiriba pawasi Akasvani Imphal lagini Hanagi Mukhyamantri Okram Ibobine Lusingba Congress tolgi mihut kangbu amana ngasi Rajapal Ajay Kumar Bhalaga unaduna Rajasigi hojukori phiyo masigi matang da khanakre Rajapal gu unarba matung da pawmi singona bada Sri Okram Ibobina Rajasigi hojukori phiyo asiga mari lena paikat payaba thorang kaya Rajapal pawdum lomki Loinana atu matamda tangdu leitadaba hanjil hanna bohana minasi loinana Congress tol na pangba yawa mating pangane hanasu phongdok lamki haina pawmi singda pawdamki Amoromda lanjen aduna relief camp singda leiriba miya masa masa gi yumda hanjin hanna bohana biyu haibu wapam Sri Ibobina Rajapal thamki aduga nongmai kapna bu lep khre haiduna thoki bi iranga si loishali hana lobu yakiro yamadi relief camp ta leiriba miya masa masa gi mayumda hanjin hanba tangai fadi hainasu Rajapal takshilamki Akoina haiba president na koi honorable MP na haiba mayam punamakto fajana targa suggestion mayam do masu not toroga thambi hawi adu masigi mayam se akoi thabu oino thokna na ba ondok ba yabang gai to matamda onhoga manipurda shanti lakna na ba se akoi mayam khona minasi haidra masu hayo Imphal gi Rajbhavan na unakiba duda Congress lusing bokrami bobi dol gi President Kaisha Megachandra Lok Sabha gi MP Dr. Angomsa Bimola Koijam MLA Singh K Ranjit Thokchom Lokeshwar Masung Okram Surja Kumar Yaungna dol gi maru iba miya kya saruk yaki Sri Ajay Kumar Bhala na Manipur gi Rajapal oina thabak paibada gi Raja sida paikhalaliba thabak thoram Singh National People's Party NPP na thagat phongdokli haina dol gi Vice President Yumnam Joy Kumar na haikre Ngasi Imphal West ki Naurem thongda leiba dolasi gi office ta pangtokpa pawgi mifamda dolasi gi National Vice President Yumnam Joy Kumar na hai NPP gi mihut kangbuna Rajapal ga unaduna haujuk wariba Manipur gi phiyong gi matang no wari sanagani Rajapal na wasak lawbadagi security gi mifam pangthokpa galana tongan tonba thorang ka paikalakpasi dol asina taramna okli mahana hai Kangpopi jila gi SP aso apan nangbatanatana tongan ba thoningda thodok kya thokiba madugi manungda National Highway thingjin manasingba khongjang singa sibu lakshinaba Central Force sing thajin bagalonana National Highway hangdohan khiba sina lebak asi ain lai haibudu mayek sengna utkhiba simak dol asina thagat phongdorakli Masigi sumatakta Surat Sanpur amasung Moirang satuna relief camp taleriba miyang unakhiba sina Rajapal na nakal animak chap manaba mityang thamduna ain gi makhada thok paikhatpagi memi tarakpasi afaba khongthangni mahakna hai Ana tawung daba hamboy na tawuse masi toy na ina dai direction hai na tama jum longni adusa sunatana amukaina piset tawung na takati hai basi thokra na josampu amadi moirang chalaga unaga wari sani adu bisu amarom hai tagedi kampo pida kupi gi patakta against the point of no yaroi having mo singegi mala aga adu me senama logro matunga atopa mo antagedi josampu tapki rambiya adu kidebida masine tabudi ke he is not going to tolerate Aduma. He is not going to remain silent. He is going to initiate action having it. Aduma message I
Loktak Pat Sengot Sagatnabagi Satarakpa Thaurangi Manung Channa Ngasi Loktak Development Authority LDN Raj Sarkargi Forest Bibak Amadi Environmental Social Reformation and Sangai Protection Forum Galoinana United Club of Thanga Amasung Erika Thanga Singkha Galoinana Pangtokpa Nomagi Oiba Water Birds Awareness Campaign Ngasi Thanga Part 1 Laiba Chawbising the Pangtokre Maduda Water Birds Sing Yokanabagi Matangda Aikoi Miam Lokadabu Tawdang Singi Matang Kumna Kanaki Thoramaduda LDA Chairman M. Ashwini Kumar Sangnaraba Water Bird Conservationist K. Jugesur Yauna Myoikea Sarukyaki Institute of Cooperative Management ICM na Sinduna Ngashidagi Traditional and Embroidery Program Ama Hogdokre Program asi Northeastern Handicrafts and Handlooms Development Corporation Limited ka khusam duna sinmani Imphal ki Waiton Gram Panchayat ki oiba Gram Sabha gi mifam ngasi Waiton Community Hall pangthokre thorung gi saruk ama oina Nasa Mukta Bharat Abhiyan campaign gi makhada mayai kaba nisa gi mayokta miyam gi khongchat amasu satki CRPF ki myeng makhada Kangpu jila gi tungan tuana phum anida civic action program sing pangthokre program sigi manung channa jila sigi longlom khulgi khunja singda water tank sing yanthokhi bagaloina khunja sing mi phum amasu pangthokhi jila sigi manung channa New Kaithan Manmi Police Station gi manung chanba Tinkhai Khulenda rechargeable LED torch light yauna water tank kamalna chimbasu yanthokhi hairi All Manipur United Clubs Organization amukogi kuntrani thoishu foundation degi manguinena tongan opom singda lem limit lying bagi camp sing pangtokli camp sing asigi oina Imphal ki morok inkhol pangtokhi thoromoduda anok singsu lem ne yanthokhi hairi New Delhi ki Bharat Mandapam da thasi ki tara ni thoi pho pangtokadoriba National Youth Festival lising ni kunmanga da saruk yagadaba Manipur University ki team ngasi University asigi Vice Chancellor and Lokendra Nalam Thakre Thoromod the Vice Chancellor and High Festival Asida Saruk Yagador University Asigi Mio Taratruk Nasawat Team Masina Competition Asida Manake Lork Payai Paugi Markthanatino break amamo Mangol Nganbi College Ningthau Khongi BA BSc BTT gi 3rd amadi 5th semester gi admission notice December kunmari lisingani kunmari da thokiba adu government ki student union election gi order gi matung inna lakliba January tang 19 da admission last date oirgani admission tawrubu mahiroi sing khaktana election da saruk yaba yagani haina college asig principal na khanghalakli Akaswani Imphal gi pau tabiri Mapan Thorum Mantri Dr. S. Joy Shankar Nahiri, Ano Mipung Kudimak Konsinma Masung, Kumang Choksilab Kunai Masyam Nabhanabada, Matam Sang Sinabakaya Mayok Naduna Lakpadu, Koanbaki Maikeda, Bharat Chankshilakli, Hauzik Sanabaki Pau, Katrimeum Premchandagi. All Manipur Football Association, Amphagi Miyeng Makada, Imphal West District Sports Association Students Pasoi Part to the Laiba, Pamyal Ground Chathariba, 2nd Division Football League, Lisingani Kunmari Kunmagi, Risanakiba Mesta, Tau Thamibana, ESA, Mayang Imphalbu, Panjal Anishinoda, Matiba Pikre, Tau Thamibangi, Mai Pakpagi Panjal Animak Team Asigi, Sanaroi, TS, Nikhilna Chanki, Amaromda, Imphal West District Football Association Gi, being Makada Ground, Asimutu Chathariba, Taruk Shuba, S.S. Mani Sharma Memorial 3rd Division Football League ki ngasi sanakiba mesta MIUFC Mayang Imphal amadi KKYU Kashamthong Panjal ani chanaduna draw chatkre tha asigi kunipan dagi mathang thagitara mari fauba Uttarakhand pangthokadaba Kuthanipal suba National Games Manipur ki team luchingadaba official singi ming lauthokre Manipur Olympic Association na thokpa cherol amagi matungina games asigi Manipur team ki chief demission M Rachandrana oregani hairi Mangasuba MNC under 16 boys Naurem Rastingto Memorial Trophy Lisingani Kunmari Kunmagi Mrs. Hanakiba semi-final mesta Trau Kwagatelna RC Lilongbu wicket Rukta Maitiwa Pikre Traugi Mutum Sobimana player of the mesta Kre Kiran Aroi Bedamar Pau Amohanna Mukhyamantri Nongthomu Birena Hairi Laibak asigi manungda Khunai oibe yapi thorang sing paket pada Manipur Sarkar su Mangjil Thabaraj Amani Manipurda SMP virus nanaba case amata leitri mipainingai oidri haina Haksel Bibak ki director Dr. Chambo Golmaina hairi Okram ibobine lusingba Congress tolgi mihut kangbu mana Rajapal Ajay Kumar Bhalag unaduna Rajasiga hujuk ore phiungi matangna khanakrai
Rajapal Ajay Kumar Bhala na paikhalakliba thabak thoromsing National People's Party na thagatpa phongdorakli amasung Mapal Thorom Mantri Dr. S. Joysankar na hairi anobu sakulaba lebak ama ohinna bo hanabada thangnariba singnaba sing ko annaba kanna honari pauloi jare